ꯆꯣꯡꯕꯗꯤ ꯌꯥꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯉꯁꯤ ꯀꯪꯂꯩꯄꯥꯛꯅ ꯄꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩ ꯃꯌꯥꯝꯒꯤ ꯄꯛꯇꯕ ꯊꯣꯛꯑꯦ ꯍꯥꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯅꯧꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩ ꯃꯤꯡ ꯈꯪꯗꯕ ꯑꯩꯅ ꯁꯥꯏꯅ ꯏꯟꯇ꯭ꯔꯣꯗ ꯃꯤꯡ ꯍꯥꯞꯇꯕꯒꯤ ꯑꯗꯣ ꯉꯔꯥꯡ ꯊꯥꯕꯜ ꯆꯣꯡ ꯆꯠꯂꯣꯏꯕ ꯊꯥꯕꯜ ꯆꯣꯡ ꯆꯠꯄꯗꯣ ꯌꯥꯝ ꯅꯩꯗ ꯁꯤ ꯁꯣꯛꯄꯟ ꯊꯤꯡꯉꯦꯟꯗꯅꯦ ꯑꯗꯨꯒꯤ ꯊꯥꯕꯜꯗꯨꯗꯤ ꯌꯥꯝ ꯆꯥꯎꯅ ꯁꯤꯟꯕ ꯅꯠꯇꯦꯀꯣ ꯑꯗꯨ ꯇꯥꯔ ꯆꯣꯡꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯗꯣ ꯊꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯆꯣꯡꯊꯔꯦ ꯀꯨꯝꯊꯔꯛꯄꯗ ꯈꯣꯡꯒꯁꯦ ꯅꯥꯏ ꯑꯗꯣ ꯑꯗꯨꯝ ꯍꯧꯒꯠꯂꯛꯄꯁꯨ ꯀꯨꯏꯗꯔꯤ ꯍꯧꯖꯤꯛ ꯄꯨꯡ ꯆꯥꯛ ꯆꯥꯔꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯨꯔꯀꯥꯟꯗ ꯊꯣꯛꯂꯛꯏ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ ꯕꯥꯔꯣꯒ ꯃꯤꯅꯤꯠ 53 ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯩꯁꯤꯅ ꯃꯤꯡ ꯄꯥꯔꯤ ꯆꯠꯈ꯭ꯔꯕ ꯆꯠꯈ꯭ꯔꯦ ꯑꯃꯗꯤ ꯀꯥꯏꯗ ꯀꯩꯅꯣ ꯑꯕꯦꯔ ꯇꯩꯔꯝꯃꯦ ꯁꯦꯡꯉꯦ ꯑꯁ ꯑꯃꯗꯤ ꯕ꯭ꯂꯣꯛ ꯌꯥꯎꯅꯤ ꯇꯧ ꯃꯥ ꯃꯃꯥꯏꯗ ꯑꯕꯦꯔ ꯇꯩꯔꯝꯃꯦꯅ ꯑꯃꯨꯛ ꯃꯦꯀꯞ ꯇꯧ ꯆꯪꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯌꯥꯔꯣꯏꯗ ꯑꯗꯣ ꯉꯁꯤ ꯁꯨꯝ ꯐꯝꯃꯦ ꯑꯗꯣ ꯉꯁꯤ ꯕ꯭ꯂꯣꯛꯁꯦ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯄꯩꯁꯥ ꯊꯠꯄ ꯑꯗꯨꯒ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠꯀꯨꯝꯕ ꯑꯗꯨꯝꯕꯩ ꯃꯇꯦꯛ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯃꯛꯑꯒꯦꯀꯣ ꯍꯥꯏꯗꯤ ꯍꯥꯞꯇ꯭ꯔꯤꯕ ꯑꯣꯏꯅ ꯑꯅꯧꯕ ꯑꯣꯏꯅ ꯑꯃꯗꯨ ꯁꯨꯝ ꯂꯥꯛꯑꯦ ꯃꯤꯡ ꯍꯥꯏꯕ ꯍꯣꯏ ꯂꯦꯁꯂꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯁꯤꯗ ꯌꯦꯡꯉꯒ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯣ ꯙꯤꯔꯖꯇꯤ ꯅꯠꯇꯦꯀꯣ ꯃꯥꯟꯗꯩ ꯋꯥꯅꯦ ꯑꯗꯨꯒ ꯍꯟꯗꯛ ꯆꯍꯤ ꯌꯥꯎꯁꯪꯁꯤꯗꯤꯀꯣ ꯑꯩꯅ ꯑꯍꯥꯟꯕꯗ ꯈꯜꯂꯦꯕ ꯅꯩꯔꯅꯤ ꯁꯤꯅꯦ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯍꯥꯏꯗꯤ ꯄꯩꯈꯥ ꯀꯩꯀꯩ ꯂꯣꯏ ꯂꯣꯏꯔꯝꯅꯦ ꯃꯦꯇ꯭ꯔꯤꯛ ꯄꯩꯈꯥ ꯀꯩꯀꯩꯀꯣ ꯑꯗꯨꯒ ꯇꯤ ꯃꯥꯟꯗ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤ ꯄꯨꯔꯥ ꯏꯆꯤꯛ ꯆꯤꯛꯑꯦ ꯍꯥꯏꯗꯤ ꯑꯕꯦꯔ ꯇꯩꯅꯕ ꯈꯣꯠꯅꯕ ꯀꯩꯝ ꯂꯩꯇꯦ ꯍꯥꯏꯗꯤ ꯉꯁꯤ ꯂꯥꯁ ꯁꯦꯀꯦꯟ ꯗꯦꯅꯤꯅ ꯍꯌꯦꯡ ꯂꯥꯁ ꯗꯦꯅꯤꯅ ꯑꯗꯨꯅ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛ ꯁꯨꯝ ꯄꯩꯁꯥ ꯅꯨꯡ ꯊꯠꯄ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯒꯣꯔꯁꯤ ꯂꯥꯛꯑꯣ ꯒꯥꯏꯁ ꯃꯥꯏ ꯃꯦꯞꯁꯦ ꯍꯧꯖꯤꯛ ꯑꯩ ꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯟꯈ꯭ꯔꯦꯕ ꯁꯤ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯏꯁꯥ ꯊꯝꯕꯗ ꯆꯤꯟꯒ ꯌꯥꯝ ꯅꯛꯅꯕ ꯑꯗꯨꯒ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯅꯛꯃꯜꯂꯦ ꯈꯣꯠꯂꯦꯅ ꯑꯗꯨꯒ ꯑꯩꯒꯤꯗꯣ ꯁꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯋꯥꯇꯔꯄ꯭ꯔꯨꯐ ꯀꯦꯁꯁꯦ ꯁꯤ ꯍꯨꯠꯈ꯭ꯔꯦꯕ ꯍꯨꯠꯂꯒ ꯁꯤꯁꯦ ꯗꯥꯏꯔꯦꯛ ꯋꯥꯇꯔꯄ꯭ꯔꯨꯐ ꯗꯥꯏꯔꯦꯛꯇꯤ ꯑꯣꯏꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯅꯗꯤ ꯈꯤꯇꯪ ꯐꯩꯌꯦꯕ ꯍꯥꯏꯗꯤ ꯑꯃꯗꯗꯤ ꯄꯨꯔꯥ ꯀꯩꯅꯣ ꯍꯣꯇ꯭ꯔꯣꯡ ꯍꯣꯏꯗꯅ ꯑꯗꯨꯒ ꯁ꯭ꯄꯣꯠ ꯊꯤꯕ ꯆꯠꯂꯁꯦ ꯒ꯭ꯌꯥꯁ ꯎꯔꯤꯕꯣ ꯑꯩꯈꯣꯏ ꯃꯆꯤꯟꯗ ꯔꯣꯛ ꯀꯟꯅ ꯇꯧꯋꯤ ꯔꯣꯛꯀꯤ ꯕ꯭ꯂꯣꯛꯁꯤꯅ ꯀꯣꯟꯅ ꯁꯦꯝꯃꯛꯑꯒꯦ ꯍꯧꯖꯤꯛ ꯍꯧꯕꯗ ꯉꯥꯏꯔꯤꯗ ꯊꯣꯏꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯃꯤ ꯌꯥꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯉꯔꯥꯡ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯗꯕꯗꯣ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥ ꯑꯦꯡꯒꯜꯁꯤꯁꯨ ꯃꯊꯛꯇ ꯂꯩꯈ꯭ꯔꯕ ꯑꯗꯨꯅꯅꯦꯕ ꯃꯌꯦꯛ ꯁꯦꯡꯗꯤꯗꯣ ꯑꯅꯝꯕꯅ ꯑꯗꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯅꯨꯡꯁꯥꯁꯨ ꯗꯥꯏꯔꯦꯛ ꯐꯨꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯅꯤꯡꯂꯣꯝꯗ ꯆꯠꯄꯅꯤꯅ ꯃꯅꯤꯡꯒꯤ ꯅꯨꯡꯁꯥ ꯗꯥꯏꯔꯦꯛ ꯐꯨꯖꯜꯂꯛꯄꯗꯣ ꯑꯗꯨꯅꯒ ꯑꯗꯨ ꯑꯅꯤꯗꯨꯅ ꯑꯣꯏꯍꯜꯂꯒ ꯃꯔꯝꯗꯣ ꯃꯌꯦꯛ ꯁꯦꯡꯗꯕ ꯑꯗꯨꯒ ꯈꯪꯗꯦꯅꯦ ꯌꯥꯝ ꯗꯥꯎꯟ ꯑꯣꯏ ꯃꯥꯜꯂꯤꯅꯦ ꯑꯩ ꯀꯦꯃꯦꯔꯥ ꯑꯦꯡꯒꯜꯁꯦ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯦ ꯑꯗꯨꯗꯤ ꯀꯩꯅꯣꯗ ꯆꯠꯄ ꯌꯥꯏ ꯋꯥꯡꯈꯩꯗ ꯋꯥꯏꯕꯤꯌꯣ ꯂꯝꯄꯥꯛꯇꯣ ꯍꯣꯏ ꯌꯥꯎꯁꯪꯅꯤꯅ ꯏꯃꯥꯟꯅꯕꯅ ꯆꯥꯛ ꯑꯝꯇ ꯆꯥꯟꯅꯁꯦꯅ ꯍꯥꯏꯔꯛꯑꯃꯤꯅꯦ ꯑꯗꯣ ꯃꯣꯏꯁꯨ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯇꯗ ꯃꯣꯏ ꯍꯥꯟꯅ ꯊꯤꯟꯕꯤꯔꯨꯔꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯁꯨ ꯑꯉꯥꯡ ꯃꯆꯥꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯉꯔꯥꯡ ꯑꯗꯨ ꯊꯥꯕꯜꯗ ꯑꯉꯥꯡ ꯃꯆꯥ ꯃꯣꯏ 4 ꯊꯦꯡꯅꯩ ꯑꯁꯤ ꯑꯣꯏꯅ ꯈꯦꯊꯨꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯊꯥꯕꯜ ꯂꯩꯔꯦ ꯁꯤ ꯄꯨꯈ꯭ꯔꯤ ꯆꯧꯁꯤꯜꯂꯦꯗꯅ ꯁꯤ ꯊꯥꯕꯜ ꯂꯩꯔꯦ ꯑꯗꯨꯒ ꯉꯔꯥꯡ ꯁ꯭ꯄꯣꯔꯠ ꯁꯤꯟꯕꯗꯣ ꯑꯦꯖꯦ ꯃꯩꯁꯅꯥꯝꯒꯤ ꯁ꯭ꯄꯣꯔꯠ ꯁꯤꯟꯕꯗꯣ ꯁꯤ ꯃꯊꯛꯁꯤꯗꯅꯦꯕ ꯁꯤꯜꯂꯤꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯦꯗ꯭ꯔꯦꯁ ꯍꯪꯉꯛꯏꯗꯅ ꯃꯣꯏꯒꯤ ꯖꯤꯝꯗꯣ ꯀꯥꯏ ꯂꯩꯒꯦ ꯀꯣꯁꯄꯦꯠ ꯍꯥꯏꯅ ꯈꯤꯌꯥꯊꯣꯡ ꯂꯩꯔꯦꯗꯅ ꯈꯤꯌꯥꯊꯣꯡ ꯍꯧꯖꯤꯛ ꯈꯤꯇꯪ ꯍꯥꯏꯒꯠꯂꯛꯇ ꯉꯥꯏꯗꯅ ꯑꯗꯨꯒ ꯇꯨꯁꯤꯒꯤ ꯕꯤꯜꯗꯤꯡ ꯑꯋꯥꯡꯕꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯀꯟꯁꯇ꯭ꯔꯛꯁꯟꯗ ꯂꯩꯔꯦ ꯁꯤ ꯂꯩ ꯁꯤꯗ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯌꯥꯔꯦ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯂꯩꯔꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡ ꯁꯦꯟ ꯇꯥꯟꯕ ꯑꯗꯨꯝ ꯂꯥꯛꯏ ꯌꯥꯎꯁꯪ ꯃꯅꯨꯡꯁꯦ ꯀꯪꯂꯥ ꯑꯗꯨꯝ ꯍꯥꯡꯉ ꯊꯝꯃꯤ ꯁꯤ ꯌꯥꯝ ꯐꯩꯅꯦ ꯅꯋꯥꯏꯕꯨꯡꯅ ꯃꯃꯥꯡꯂꯣꯝ ꯆꯪꯉꯅꯤꯀꯣ ꯑꯗꯣ ꯑꯣꯏꯔꯣꯝꯗ ꯍꯥꯏꯔꯒꯅ ꯑꯁꯣꯝ ꯍꯣꯁꯄꯤꯇꯥꯜ ꯀꯩ ꯇꯥ ꯌꯥꯔꯦꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯌꯨꯕꯤ ꯂꯥꯄꯤ ꯇꯧꯗꯣꯔꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯣ ꯌꯨꯕꯤ ꯂꯥꯄꯤ ꯑꯣꯏꯅ ꯅꯝꯃꯨꯒꯦ ꯒꯥꯏꯁ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯣꯏꯗꯣ ꯍꯥꯏꯗꯤ ꯌꯨꯕꯤ ꯂꯥꯄꯤꯗꯤ ꯇꯧꯅꯤ ꯑꯗꯣ ꯑꯦꯔꯦꯟꯖꯇꯣ ꯈꯤꯇꯪ ꯋꯥꯠꯂꯤꯕ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯀꯥꯏꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯨꯅ ꯃꯇꯝꯗ ꯊꯤꯡꯖꯤꯜꯂꯛꯑꯕꯅꯤꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯕ꯭ꯂꯣꯛꯇ ꯍꯥꯞꯄꯛꯀꯦ ꯍꯥꯏꯅ ꯀꯦꯃꯦꯔꯥ ꯅꯝꯕꯅꯦ ꯍꯥꯞꯄꯤꯅꯨ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯃꯣꯏ ꯁꯥꯏ ꯑꯣꯏꯔꯗꯤ ꯉꯥꯡꯅꯤ ꯄꯥꯈꯠꯂꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯞꯄꯔꯣꯏꯒꯦ ꯑꯗꯨꯒ ꯄ꯭ꯂꯥꯟ ꯇꯧꯔꯔꯣꯏꯒꯦ ꯑꯟꯄ꯭ꯂꯥꯟꯗ ꯑꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯁꯛꯁꯦꯁ ꯑꯣꯏꯒꯟꯗꯦꯕ
ꯑꯩꯗꯤ ꯕꯦꯛ ꯄꯨꯔꯛꯇ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ ꯊꯥꯕꯜ ꯆꯣꯡꯗ꯭ꯔꯣꯕ ꯁꯤꯅꯤ ꯐꯦꯁꯕꯨꯛꯇꯗꯤ ꯄꯩꯁꯥ ꯄꯤꯗꯕꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯝ ꯊꯥꯗꯣꯛꯅꯗꯥꯏꯅ ꯅꯣꯏ ꯁꯥꯏ ꯊꯥꯗꯣꯛꯅꯗꯕ꯭ꯔꯥ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯌꯥꯕ꯭ꯔꯥ पैसा पीदरगा फेसबुक पे यार इधरे सिटीजन क्लब नंबर फंगरेंगे मुझ तो से अलुमति चौने उस मजा लो को तो फेसबुक तो उ दी मैं तो मणिपुर चाव तो नो वाले वखंड पदन तो ड्रेस ये तो खूब पे माना भी ने ओ कुछ कहता हुई मुझे guys mo ide cricket to edo na hallage ari cricket ko mari rung khangi da na khara hari top khara nokning ba entertainment oi ba keno oi tawde esa ai na khandana ko ai plan ja hade hada lampak to ko namning ba ne ba ado lampak ta nam ba ja phangdong man de do na thi ge lambi do kai na thi ni ga lambi ja linga de Yaoshang po lo do re khange guys boy view lam pak chat kan ina khan ne du ni yo khal loge nam da ba camera re kamai tum da na tare camera re nu sa fu da la ado mai setting je cm du pak khai tri ba ye setting na kai kai ne na ado mai ni do haba ko do ai unboxing ne yam thu do na mai che thi je kum da plug lang se ko yaw re ado na thi phang de ni ru khang de setting du kai kai sim de no khang de camera gi no le sa la pura zero ni pam ja wi phone pa number 1 ni ima abu puri DSLR 5 ni na adu wa da adu du iOS ka kai ke ne nyaw ri ba adu ka ri ru ka mai sim de no khang de khoi do jo ni na auto du loi tham ni wi chu da tham ge da oi video lam pa si le asmoi du ngasi Kawan do do male ne program kem to andre ne sport to andre ne daw no ya ri thai re je mun ya ja na te era thini da sport aman di to do to male kai sport to no Sẽ yên lấy ra vào đều. Lấy đâu chị? Lấy đâu đi? Lấy được đi rồi. Em nói. Ai không kịp rồi. Nào đi thi hay vậy. Ai phiền này bay tận tận cái tận ai mũi liều đi anh. Ai tan nào này vậy. Cái mình đâu kệ? Ai đâu biết rồi. Cái gì nào? Ai đi phải không thế này mà không phải rồi. Em nói là thế nào rồi? Cái gì vậy chứ? Ai cũng không thấy vậy. Đây nữa. 샘도 가나옵니다. 벌써대 샘도 보내와. tayaga eloga pulap kenoge V2 do A15 gida adugi do loiselle Yaoshang mandi Kamjidi ya direct namtor gas ai jilai jina BPL sport BPL club tane ba de makhoi sports events ai last year shung koi la pathik na game ne ba dong chi chap mana taw le me daw ya me ha ta ba de makhoi chi sports ya tin nungai ne ba team khai dok te ne ba team wise khai do khamra ningthong na pot ro hai ne ba adu pot to thirak tu ne thira ga moi team de moi group mi manga tara khal le dana aduga pu bi ha mi ta na de ne ba do matiam tang yeng je si am tin nungai ba events ne Moina harak toi je kamra noni mo wanga tane ba aro wanga tane ba harak toi je ado pu bi jo han bi tana de ba anda gen pi kwai ma sam sang ma ne ti je ado ma khoi gi hai pa jam nu ha ne do ga ma khoi na hai je first ta na pura ju sam do telam ma de first roi si ne
Đây mơ, cái mình câu cái thằng kìa. Mình ngay đi.